Imphal Municipal Council na Thangmaibangi Tarungdagi Contractor GG Rongmei Kaupa Contractor amada Tabak Piduna Yamlaba senpham lupa crore tara henbagi senpham louthokkhiba si Tarung Village Authority na Tarungda GG Rongmei Kaupa Leite haina phongdorakle. Lakliba tang tara nithoi phawagi manungda IMC gi mayor na puthokadabani amadi sengdokpiyu loinana leingak nasu action louthokkhiba karigumba puthokpidrabadi Tagdoga kusam naduna GG Rongmei phanaba akanba ihau changsilagani haina thangwaiban AC gi MLA khumukcham joykishan na phongdorakle. Chumna akhoi IMC gi mayor na athubada miyam gi lantum matliba miwese masi puthokpiraga Manipur natana malayamda Bharat pumbada miyam gi lantum matpase masi tobayade haibase masi mayam da khang lakani and like chapter thase bapangi karigumba IMC na traga leingak na mase tumina lesson bataragadi akoi tarik trani thobo ki manunda miu ese phabagi pawama intimation like about leingak thopra taragadi akoi athu matamda aina su petrol lojeriba akoi thamaban kendra development organization ka pullaga akoi Lamdam sigi lebak si kana naba thadar iba lantum mayam badliba mayo sing se phada gina mutta koi akan be ho sing se lagani habi se koi mayam da thamjari loinana thamoi bangi iba club mayra pai bising adu maruina tu gi thobu basingna asu mamiam gi lantum mangaliba masjid channel mayo sing se ha ba mateng pangbiu Amukana summa the bose, the way out there, say, Parama, the mission, Tamseri.